ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯇꯔꯨꯕꯤ ꯀꯧꯕꯤ ꯃꯔꯨ ꯌꯥꯝꯅ ꯈꯣꯏꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧꯗꯤ ꯄꯪꯊꯤ ꯊꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯊꯣꯏꯅ ꯀꯦꯕ ꯈꯣꯠꯄꯗꯤ ꯍꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯁꯝ ꯃꯅꯥꯅꯒ ꯈꯣꯏꯕ ꯑꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯅ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯂꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯔꯨꯕꯤꯒ ꯈꯪꯅꯔꯤꯕ ꯄꯥꯃꯦꯜꯗꯨ ꯃꯇꯥꯎ ꯈꯔꯒ ꯂꯣꯏꯅꯅ ꯎꯈ꯭ꯔꯣꯡꯗ ꯐꯝꯂꯒ ꯋꯥꯊꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯃꯦꯜꯒꯤ ꯃꯇꯥꯎ ꯑꯃꯅ ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯥꯂꯣꯏꯅ, "ꯏꯇꯥꯎ ꯏꯕꯨ, ꯅꯪꯅ ꯀꯩ ꯋꯥꯈꯜꯗꯅꯣ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨꯕꯨ ꯑꯗꯨꯛ ꯄꯥꯝꯅ ꯀꯣꯏꯔꯤꯗꯨꯕꯨ? ꯃꯁꯝ ꯃꯅꯥꯗꯨꯒ ꯀꯤꯕꯨ ꯀꯤꯗꯕ꯭ꯔꯥ ꯈꯪꯗꯦ?" ꯄꯥꯃꯦꯜꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯥꯃꯦꯜꯒꯤ ꯆꯥꯅꯖꯕ ꯃꯇꯥꯎ ꯈꯗ꯭ꯔꯥꯛꯄꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯦꯔ ꯏꯇꯥꯎ, ꯅꯪꯅ ꯈꯪꯄꯣꯟꯇꯦ꯫ ꯏꯇꯥꯎ ꯄꯥꯃꯦꯜꯅ ꯃꯗꯨꯒꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨ ꯀꯣꯏꯔꯤꯗꯨꯗꯤ ꯌꯥꯝꯅ ꯂꯨꯕ ꯃꯔꯝ ꯑꯃꯒꯤꯅꯤ꯫ ꯀꯔꯤ ꯑꯔꯨꯕꯒꯤꯅꯣꯅꯦ ꯃꯗꯨꯒꯤ ꯇꯣꯔꯣꯗꯨꯕꯨ?" "ꯑꯣ, ꯑꯩ ꯈꯪꯂꯦ꯫ ꯄꯥꯃꯦꯜꯅ, "ꯑꯣ, ꯈꯪꯂꯗꯤꯅꯦ ꯀꯣꯛ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯩꯗꯧꯒꯦ? ꯍꯦꯔ ꯏꯕꯣ, ꯅꯪꯁꯨꯕ ꯅꯨꯄꯤꯒꯤ ꯃꯔꯜ ꯃꯊꯨꯝꯗ ꯈꯜꯂꯤꯉꯩꯗ ꯃꯁꯛ ꯃꯇꯧꯒ ꯀꯩꯝꯇ ꯈꯟꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ." ꯄꯥꯃꯦꯜ ꯁꯥꯅꯣꯏꯒꯤ ꯀꯔꯦꯝꯅꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯩ ꯀꯔꯤꯝꯇ ꯈꯟꯗꯦꯗ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯔꯨꯕꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯃꯔꯜ ꯃꯊꯨꯝ ꯑꯃꯠꯇꯗ ꯃꯤꯇꯥꯕꯒꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯉꯥꯎꯖꯕꯒꯤꯅꯤ." ꯄꯥꯃꯦꯜꯅ ꯃꯕꯨꯛꯇ ꯈꯜꯂꯤꯕ ꯄꯨꯝꯕ ꯈꯗ꯭ꯔꯥꯛꯄꯅꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯪꯖꯤꯜꯂꯒ ꯄꯥꯃꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏꯗ, ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯅꯕꯅꯤ꯫ ꯏꯇꯥꯎꯅ ꯇꯔꯨꯕꯤꯕꯨ ꯀꯌꯥꯝ ꯈꯟꯖꯩ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ." "ꯈꯪꯅꯤꯕ, ꯌꯥꯝ ꯈꯪꯅꯤꯕ ꯅꯪꯅꯤ ꯈ꯭ꯋꯥꯏ ꯃꯀꯣꯛ ꯆꯤꯡꯅ ꯑꯩꯒ ꯇꯔꯨꯕꯤꯒꯒꯤ ꯃꯔꯝꯗ ꯆꯤꯡꯊꯣꯛꯇꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤ꯫ ꯑꯁ, ꯑꯗꯨꯗꯤꯅꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯁꯨꯝ ꯂꯛꯅꯕꯅꯤꯕ꯫ ꯑꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯆꯠꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯃꯌꯥꯝ?" "ꯃꯥꯅꯦ." ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗꯨꯁꯨ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯄꯥꯃꯦꯜꯁꯨ ꯃꯥꯟꯅꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗ ꯇꯔꯨꯕꯤꯗꯨ ꯃꯇꯥ ꯊꯦꯝꯕꯤꯒ ꯑꯄꯤꯛꯄꯤꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯇꯝꯕꯅꯦ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯄꯤꯛꯄꯤꯅ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯏꯇꯥ, ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯇꯥ ꯄꯥꯃꯦꯜ ꯍꯥꯏꯗꯣ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ." ꯇꯔꯨꯕꯤꯅ, "ꯇꯥ ꯄꯥꯃꯦꯜꯕꯣ? ꯇꯥ ꯄꯥꯃꯦꯜꯅꯕꯨ ꯆꯤꯡꯅꯕ ꯌꯥꯕ ꯀꯔꯤ ꯇꯧꯔꯒꯦꯅꯦ?" ꯊꯦꯝꯕꯤꯅ, "ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯒꯅꯦ ꯅꯪꯅ ꯊꯥꯖꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤꯀꯣ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ." ꯑꯄꯤꯛꯄꯤꯅ, "ꯇꯔꯨꯕꯤ, ꯏꯃꯥ ꯖꯒꯣꯏ ꯇꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯍꯟꯕꯗ ꯐꯖꯅ ꯁꯟꯅꯔꯁꯤ." "ꯍꯣꯏ." ꯇꯔꯨꯕꯤ ꯃꯆꯤꯟꯗ ꯍꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯋꯥꯈꯜꯗꯨꯗꯤ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯖꯒꯣꯏ ꯁꯥꯔꯤꯅꯦ ꯇꯧꯔꯤꯗꯨ ꯇꯔꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯕꯗꯧꯅ ꯇꯧꯋꯤ꯫ ꯑꯗꯨꯅ ꯇꯥꯟꯃꯦꯟ ꯑꯃ ꯏꯆꯥ ꯆꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯖꯒꯣꯏ ꯇꯝꯕꯤ ꯇꯝꯄꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯥꯏ ꯇꯔꯨꯕꯤ." "ꯀꯧꯕ꯭ꯔꯣ ꯏꯃꯥ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯇꯥꯟ ꯏꯆꯥ ꯆꯥꯗ꯭ꯔꯤꯁꯤꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ." "ꯑꯗꯨ ꯑꯣꯏꯔꯗꯤ ꯖꯒꯣꯏ ꯁꯥꯕꯗꯅ ꯄꯨꯛꯅꯤꯡ ꯆꯪꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ?" ꯇꯔꯨꯕꯤ ꯖꯒꯣꯏ ꯇꯝꯕꯤ ꯃꯃꯥ ꯇꯝꯄꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯄꯥꯛꯁꯨ ꯇꯔꯨꯕꯤꯅ ꯀꯩꯁꯨ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯆꯩꯕ ꯂꯦꯞꯂꯒ ꯇꯞꯅ, "ꯐꯔꯦ, ꯃꯈꯥ ꯇꯥꯅ ꯇꯥꯟ ꯀꯥꯏꯗꯅ ꯁꯥꯅꯕ ꯅꯕꯨꯛꯅꯤꯡꯗꯣ ꯑꯇꯣꯞꯄꯗ ꯆꯣꯏꯊꯣꯛꯍꯜꯂꯅꯨ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯇꯥꯟ ꯀꯥꯏꯗꯅ ꯁꯥꯅꯕ ꯋꯥꯈꯜꯗꯣ ꯑꯇꯣꯞꯄꯗ ꯆꯣꯏꯊꯣꯛꯇꯅ ꯖꯒꯣꯏꯗ ꯃꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯇꯝꯕ ꯂꯣꯏꯔꯕꯗ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯖꯒꯣꯏ ꯇꯝꯕꯤ ꯃꯃꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯂꯒ ꯇꯞꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯂꯛꯄꯗ ꯇꯔꯨꯕꯤꯗꯨ ꯆꯔꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯃꯇꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯄꯤꯛꯄꯤ, ꯊꯦꯝꯕꯤ, ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏ ꯇꯥ ꯄꯥꯃꯦꯜꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯥꯏꯅꯦ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ?" ꯊꯦꯝꯕꯤꯅ, "ꯑꯁ, ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯒꯤ ꯇꯥ ꯄꯥꯃꯦꯜ ꯍꯥꯏꯁꯤꯒꯤ ꯋꯥꯈꯜꯗ ꯁꯣꯏꯗꯅ ꯉꯥꯎꯗꯅ ꯆꯠꯄ ꯁꯣꯏꯔꯔꯣꯏ." ꯑꯄꯤꯛꯄꯤꯅ, "ꯍꯣꯏ ꯃꯤ, ꯃꯁꯤ ꯃꯥꯒꯤ ꯇꯥ ꯄꯥꯃꯦꯜ ꯍꯥꯏꯗꯨꯒꯤ ꯋꯥꯈꯜꯗ ꯉꯥꯎꯕ ꯁꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯆꯨꯝꯅꯇ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯌꯥ ꯃꯥꯟꯗꯦ, ꯅꯪꯒꯤ ꯅꯔꯜ ꯅꯊꯨꯝꯗ ꯌꯦꯡꯂꯒ ꯀꯣꯏꯕ ꯃꯥꯜꯂꯦ ꯍꯥꯏꯒꯦ ꯇꯧꯔꯒ." ꯇꯔꯨꯕꯤ ꯃꯥꯅ ꯂꯨꯁꯤꯟꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯗꯨꯒ ꯃꯇꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯇꯥꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ,
ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯈꯋꯥꯏꯗꯨꯗ ꯋꯥꯈꯜꯁꯦ ꯌꯧꯅ ꯈꯟꯖꯤꯜꯂꯨꯔꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯋꯥꯗꯨꯒꯤ ꯑꯣꯏꯔꯦ ꯊꯦꯝꯕꯤꯅ ꯑꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯋꯥ ꯀꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯏꯅꯦ ꯑꯄꯤꯛꯄꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪ ꯉꯁꯥꯏ ꯖꯒꯣꯏ ꯇꯝꯐꯝꯗ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯂꯩꯗꯅ ꯏꯃꯥ ꯇꯝꯄꯥꯛꯅꯒ ꯆꯩꯍꯜꯂꯨꯗꯨꯗꯤ ꯑꯁꯤꯒꯤ ꯃꯔꯝꯒꯤꯔꯣ ꯍꯣꯏ ꯃꯤ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯇꯥꯗꯨꯗ ꯗꯥ ꯄꯥꯃꯦꯜꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣꯏ ꯈꯟꯗꯅ ꯋꯥꯈꯜꯁꯦ ꯀꯌꯥꯝ ꯋꯥꯔꯨꯔꯦ ꯑꯗꯨꯒꯗꯤ ꯅꯣꯏ ꯑꯅꯤꯁꯤꯗꯤꯕ ꯊꯦꯝꯕꯤꯅ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪꯕꯨ ꯀꯌꯥ ꯈꯟꯖꯕ ꯃꯥꯟꯗꯦ ꯅꯪꯉꯣꯟꯗꯒꯤ ꯅꯪꯒꯤ ꯅꯔꯜꯁꯤꯡꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯃꯥꯜꯂꯤꯀꯣ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯃꯥꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯄꯁꯦ ꯍꯩꯅꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯅ ꯃꯇꯥ ꯑꯅꯤꯗ ꯄꯥꯃꯦꯜꯕꯨ ꯆꯤꯡꯅꯗꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯇꯥ ꯑꯅꯤꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯗꯥꯀꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯂꯝꯕꯤ ꯃꯄꯥꯜꯗ ꯐꯝꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯥꯛꯄ ꯈꯨꯗꯤꯡ ꯂꯛꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤꯗꯨ ꯍꯩꯅꯗꯅ ꯑꯁ ꯃꯁꯤꯒꯤ ꯁꯛ ꯍꯥꯎꯇꯕ ꯗꯥꯀꯨ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯩꯔꯅꯤ ꯇꯔꯨꯕꯤꯅ ꯑꯄꯤꯛꯄꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯃꯄꯥꯁꯦ ꯂꯥꯜꯂꯒ ꯆꯠꯇꯧꯕ ꯇꯜꯂꯤꯉꯣ ꯃꯣꯏꯗꯤ ꯑꯩ ꯎꯔꯒ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯁꯣꯏꯗꯅ ꯂꯛꯅꯔꯛꯂꯅꯤ ꯍꯦꯔꯥ ꯂꯛꯇ ꯂꯛꯅꯔꯛꯁꯅꯨ ꯈꯪꯅꯤ ꯑꯩꯒꯤ ꯈꯨꯔꯨꯝꯁꯤ ꯎꯔꯦꯗꯅ ꯑꯁꯤꯅꯤ ꯍꯦꯛꯇ ꯃꯃꯥꯏꯗꯨꯗꯅꯦ ꯐꯠ ꯐꯠ ꯂꯥꯎꯅ ꯀꯟꯁꯤꯟꯕꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯛꯅꯔꯛꯂꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯄꯤꯛꯂꯤ ꯈꯨꯄꯤꯛꯇꯨꯒ ꯃꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯏꯗ ꯈꯨꯔꯨꯝꯅ ꯊꯥꯖꯤꯅꯤ ꯀꯥꯏꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯛꯂꯥꯞꯇ ꯅꯤꯛꯇꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯂꯣꯏ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯁꯠ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯗꯥꯀꯨ ꯍꯣꯏꯒꯤ ꯃꯄꯥꯗꯨ ꯊꯨꯅ ꯂꯥꯟꯊꯣꯛꯂꯒ ꯆꯠꯅꯕ ꯂꯥꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯗꯥꯀꯨꯒꯤ ꯈꯧꯕꯨꯅꯥꯏ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯑꯥꯗꯒꯤꯁꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨꯅꯤ ꯀꯔꯥꯏꯅꯣ ꯑꯣ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯀꯨ ꯑꯃꯗꯤ ꯃꯥꯒꯤ ꯈꯧꯕꯨꯅꯥꯏ ꯈꯔꯒ ꯇꯔꯨꯕꯤꯕꯨ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯂꯛꯅꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯂꯤꯡꯅ ꯉꯥꯡꯂꯝꯕꯤ ꯑꯄꯤꯛꯄꯤꯗꯨꯁꯨ ꯗꯥꯀꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯛꯂꯥꯞ ꯑꯗꯨ ꯅꯤꯛꯇꯨꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯪꯒꯠꯅ ꯈꯨꯝꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯔꯨꯕꯤ ꯃꯥꯗꯤ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄ ꯑꯣꯏꯕꯅ ꯈꯥꯡꯕ ꯉꯝꯗ ꯃꯇꯥ ꯑꯅꯤꯗ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯥꯈꯠꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗ ꯊꯦꯝꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯇꯔꯨꯕꯤ ꯉꯥꯏꯈꯨꯑꯣ ꯑꯄꯤꯛꯄꯤꯅ ꯊꯦꯝꯕꯤ ꯇꯔꯨꯕꯤꯁꯦ ꯑꯃꯨꯛ ꯑꯁ꯭ꯋꯥꯏꯗ ꯇꯨꯁꯤꯟ ꯈꯣꯠꯆꯤꯜꯂꯝꯕ ꯇꯥꯔꯤ ꯂꯥꯛꯎ ꯇꯥꯟꯅꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯇꯔꯨꯕꯤꯒꯤ ꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯗꯥꯀꯨ ꯍꯣꯏꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯄꯦꯟꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ ꯇꯔꯨꯕꯤꯅ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯄꯥꯃꯦꯜ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯎꯔꯝꯃꯤ ꯈꯗ꯭ꯔꯥꯛꯄꯅ ꯏꯇꯥꯎ ꯇꯔꯨꯕꯤꯁꯦ ꯀꯞꯂꯤ ꯇꯧꯗꯨꯅ ꯆꯦꯜꯂꯤꯅꯤ ꯀꯅꯥꯅ ꯑꯃꯨꯛ ꯂꯛꯅꯔꯛꯂꯕꯖꯥꯠꯅꯣ ꯄꯥꯃꯦꯜ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯁꯤꯟꯅꯗ ꯇꯔꯨꯕꯤꯅ ꯀꯞꯂꯒ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯎꯁꯤꯟꯅꯗ ꯊꯧꯁꯥꯗꯅ ꯏꯇꯥꯎ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯗ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯌꯥꯎꯁꯤꯟꯕ ꯍꯧꯅꯗꯦꯗ ꯁꯥꯅꯣꯏꯅ ꯏꯇꯥꯎꯏꯕꯨ ꯅꯪꯅ ꯍꯥꯏꯗꯨ ꯆꯣꯡꯒꯨꯝ ꯂꯥꯛꯀꯨꯝꯁꯨ ꯇꯧꯔꯒ ꯀꯗꯥꯏꯗꯅꯣꯃꯗꯤ ꯏꯁꯣꯏ ꯁꯣꯏꯕ ꯃꯥꯜꯂꯤꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯕꯣ ꯅꯣꯏꯁꯦ ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯇꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯄꯥꯃꯦꯜꯅ ꯍꯥꯏꯐꯦꯠ ꯁꯥꯎꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯇꯩꯗꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯩꯒꯤ ꯋꯥꯈꯜꯗ ꯇꯔꯨꯕꯤꯅ ꯄꯥꯃꯦꯜꯒ ꯀꯣꯏꯅꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯀꯅꯥꯁꯨ ꯋꯥ ꯍꯥꯏꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯀꯔꯤꯁꯨ ꯍꯥꯏꯅꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯔꯨꯕꯤꯗꯨ ꯃꯇꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯇꯝꯕꯅꯤ ꯍꯥꯏꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯄꯥꯃꯦꯜꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯔꯨꯕꯤꯗꯤ ꯄꯥꯃꯦꯜ ꯎꯕꯗ ꯏꯀꯥꯏꯅ ꯅꯣꯛꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯇꯔꯨꯕꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯈꯤꯒꯦ ꯄꯥꯃꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄꯤꯅ ꯇꯔꯨꯕꯤꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯇꯔꯨꯕꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯣꯏꯃꯨ ꯈ꯭ꯋꯥꯡꯅꯧꯕꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯏꯔꯥꯡꯒ ꯀꯥꯞꯁꯤꯜꯂꯛꯏꯀꯣ ꯇꯔꯨꯕꯤꯁꯨ ꯇꯞꯅ ꯌꯥꯔꯦ ꯅꯪꯁꯤꯁꯨꯕ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯍꯥꯏꯔꯛꯇꯦ ꯍꯥꯏ ꯍꯥꯏꯔꯛꯂꯁꯨ ꯍꯥꯏ ꯅꯪꯁꯤꯗꯤꯀꯣ ꯄꯥꯃꯦꯜ ꯃꯥꯅ ꯍꯥꯏꯔꯤꯗꯨꯗꯤ ꯇꯥꯗ ꯃꯃꯥꯟꯅꯕꯤꯒ ꯖꯨꯖꯥ ꯇꯧꯔꯤꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯥꯎꯅꯤꯡꯅ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯌꯥꯅꯤꯌꯦ ꯏꯇꯥ ꯅꯣꯏ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯊꯦꯝꯕꯤꯅ ꯍꯣꯏ ꯍꯣ ꯋꯥꯔꯤꯗꯣ ꯄꯦꯟꯅ ꯍꯦꯛ ꯁꯥꯟꯅꯖꯍꯧꯔꯣ ꯑꯩꯈꯣꯏ ꯌꯦꯠꯄꯤꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯤꯒ ꯑꯄꯤꯛꯄꯤꯒꯗꯨ ꯅꯣꯛꯇꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯔꯨꯕꯤꯗꯨ ꯏꯀꯥꯏꯅ ꯀꯤꯔꯨꯞ ꯄꯥꯃꯦꯜꯗ ꯌꯦꯡꯂꯒ ꯗꯥ ꯄꯥꯃꯦꯜ ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯀꯔꯤꯒꯤꯅꯣꯕ
ꯅꯪꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥ ꯑꯦ ꯇꯥ ꯄꯥꯃꯦꯜ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯁꯝ ꯅꯅꯥꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯇꯝꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤꯗꯨꯕꯣ ꯍꯥ ꯃꯤꯅ ꯅꯪꯉꯣꯟꯗ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯅꯣꯛꯅꯕꯁꯦ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯣ ꯍꯥ ꯇꯔꯨꯕꯤ ꯅꯍꯥꯟ ꯃꯈꯩ ꯃꯤꯅ ꯂꯛꯅꯕꯗꯨꯗꯤ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯗꯨꯅ ꯐꯥꯎꯕ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯥ ꯈꯥꯡꯕ ꯉꯝꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯄꯥꯃꯦꯜꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯅ ꯈꯔ ꯍꯦꯛ ꯉꯥꯡꯕꯒ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯁꯣꯝꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯇꯔꯨꯕꯤ ꯄꯥꯃꯦꯜꯅ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯈꯨꯠꯁꯥ ꯑꯃꯅ ꯐꯠ ꯂꯥꯎꯅ ꯇꯩꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯑꯗꯨꯃꯛ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗ ꯃꯤꯅ ꯊꯤꯅ ꯂꯛꯅꯔꯤꯗꯣ ꯇꯟꯗꯕ꯭ꯔꯕ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯦ ꯍꯥꯏꯗꯤ ꯖꯒꯣꯏ ꯇꯝꯃꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯅ ꯄꯪꯆꯠꯇ ꯆꯠꯂꯨ ꯇꯔꯨꯕꯤ ꯄꯥꯃꯦꯜꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕꯗꯨ ꯃꯥꯕꯨ ꯈꯝꯕꯟꯖꯕꯒꯤ ꯉꯥꯡꯂꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯀꯔꯤꯁꯨ ꯈꯨꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯄꯥꯃꯦꯜꯅ ꯏꯉꯛꯉꯛꯅ ꯍꯩ ꯀꯥꯏꯗ ꯅꯪꯅ ꯆꯠꯂꯤꯗꯨꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯄꯗ ꯌꯥꯝꯅ ꯁꯥꯎꯗꯥꯏꯅꯦ ꯑꯗꯨꯒꯤ ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯕꯅꯤ ꯄꯥꯃꯦꯜ ꯇꯔꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯃꯥꯕꯨ ꯂꯨꯝꯅ ꯂꯧꯕ ꯃꯇꯧꯗꯨꯗ ꯎꯁꯤꯠꯇꯅ ꯇꯅꯧꯕꯤꯕꯨ ꯂꯥꯏꯅ ꯂꯧꯕ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯃꯀꯥ ꯂꯥꯝꯂꯛꯂꯝꯃꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯃꯥꯏꯊꯣꯡꯗꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅꯣꯛ ꯑꯗꯨ ꯎꯠꯊꯣꯛꯂꯨꯕ ꯌꯥꯗꯦ ꯈꯟꯅ ꯐꯥꯊꯔꯒ ꯁꯥꯎꯕ ꯃꯥꯟꯕ ꯈꯣꯟꯊꯥꯡꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯇꯔꯨꯕꯤꯗꯨ ꯋꯥꯗꯤ ꯍꯥꯏꯔꯝꯗ ꯄꯥꯃꯦꯜꯗ ꯇꯥꯇꯨ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯥꯞꯇꯛꯅ ꯃꯥꯕꯨ ꯉꯥꯏꯔꯤꯕ ꯃꯇꯥ ꯑꯅꯤꯗꯨꯗꯤ ꯉꯛꯅ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏ ꯇꯔꯨꯕꯤꯁꯦ ꯁꯣꯝꯗ ꯂꯥꯛꯀꯦꯗꯤ ꯍꯥꯏꯗ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯤꯕ ꯍꯣ ꯃꯋꯥꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯅꯤꯌꯦ ꯂꯥꯎ ꯑꯩꯈꯣꯏꯅꯤꯁꯨ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯁꯤ ꯍꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯖꯒꯣꯏ ꯇꯝꯕ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯥꯃꯦꯜꯗꯨ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯈꯗ꯭ꯔꯛꯄꯒ ꯃꯇꯥꯎ ꯑꯃꯨꯒ ꯂꯣꯏꯅꯅ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨ ꯉꯥꯎꯔꯤ ꯑꯃꯨꯕꯅ ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥꯎꯅ ꯃꯗꯨꯒꯤ ꯁꯝꯈꯣꯏꯕꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨꯗ ꯑꯗꯨꯛ ꯄꯥꯝꯅ ꯀꯣꯏꯔꯤꯕꯗꯨꯕꯨ ꯀꯩꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯄꯥꯝꯂꯤꯅꯣꯕ ꯄꯥꯃꯦꯜꯁꯨ ꯉꯥꯎꯔꯤ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ ꯑꯦꯔꯦ ꯏꯇꯥꯎ ꯑꯩꯅ ꯃꯗꯨꯒꯤ ꯁꯝꯈꯣꯏꯕꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨ ꯀꯣꯏꯔꯤꯗꯨꯗꯤ ꯃꯥꯕꯨ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯀꯣꯏꯕ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯩꯒꯤ ꯀꯣꯏꯔꯤꯕ ꯈꯗ꯭ꯔꯥꯛꯄꯅ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯃꯔꯜꯗꯨꯗꯅꯤ ꯌꯦꯡꯉꯣ ꯃꯥꯒꯤ ꯃꯄꯥꯕꯨꯡꯁꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯂꯧꯕ ꯐꯪꯕ ꯍꯥꯏꯁꯦ ꯁꯅꯥ ꯈꯥꯎꯖꯥꯎꯗ ꯈꯨꯗꯤ ꯊꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯑꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯃꯦꯜꯗꯨ ꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇꯥꯔꯤꯕ ꯑꯣꯏꯔꯤ ꯄꯥꯃꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯔꯝꯁꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯄꯥꯃꯦꯜꯒꯤ ꯉꯛꯁꯝ ꯃꯌꯥꯒꯤ ꯐꯨꯔꯤꯠꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯒ ꯄꯥꯃꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯃꯦꯜꯕꯨ ꯆꯤꯡꯈꯠꯂꯝꯃꯤ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯕ ꯄꯥꯃꯦꯜꯁꯨ ꯉꯥꯎꯔꯤ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥ ꯊꯣꯖꯣꯅ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨ ꯅꯪꯅ ꯇꯔꯨꯕꯤ ꯀꯣꯏꯔꯤꯁꯦ ꯃꯔꯜ ꯃꯊꯨꯝꯗ ꯌꯦꯡꯂꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯥꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯑꯗꯣ ꯄꯥꯃꯦꯜꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯣꯖꯣꯅ ꯈꯪꯍꯧꯗꯅ ꯄꯥꯃꯦꯜꯒꯤ ꯃꯃꯥꯏꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯛꯂꯝꯃꯤ ꯉꯥꯎꯔꯤ ꯄꯥꯃꯦꯜꯗꯨ ꯃꯃꯥꯏ ꯑꯁꯣꯛꯄꯗꯨ ꯄꯥꯏꯁꯤꯜꯂꯒ ꯅꯪꯒꯤꯁꯦ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨ ꯄꯥꯝꯂꯛꯂꯤꯔꯣ ꯍꯥ ꯄꯥꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯕꯨ ꯅꯪꯅ ꯎꯁꯤꯠꯇꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯐꯨꯔꯤꯁꯤ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯗꯅ ꯂꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜꯗ ꯍꯨꯔꯒ ꯅꯨꯡꯉꯥꯏꯖꯕ ꯅꯪꯅꯁꯨ ꯃꯤꯗ ꯎꯁꯤꯠꯇꯕꯒꯤ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯖꯕ ꯁꯥꯔꯦ ꯅꯣꯛꯅꯤꯡꯉꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯗꯨꯅ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛ ꯂꯛꯅꯩꯅꯤ ꯑꯗꯨꯕꯨꯅꯦ ꯅꯪꯗꯧꯅ ꯑꯗꯨꯛ ꯍꯟꯊꯅ ꯇꯥꯠ ꯇꯧꯗꯨꯅ ꯑꯐꯕ ꯁꯥꯕꯗꯨꯗꯤ ꯇꯧꯗꯣꯏꯅꯦ ꯑꯐꯕ ꯁꯥꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯁꯦꯡꯅ ꯍꯥꯏ ꯑꯩꯅ ꯀꯥꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯐꯕ ꯁꯥꯕ ꯍꯥꯏꯗꯤ ꯇꯧꯁꯤꯟꯅꯔꯒ ꯅꯨꯄꯤ ꯑꯉꯥꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯁꯥꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯤꯗꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯁꯨꯝ ꯇꯥꯕꯁꯤꯗ ꯅꯪ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜꯗꯨ ꯁꯥꯎꯅ ꯊꯣꯖꯣꯒꯤ ꯃꯃꯥꯏꯗ ꯍꯜꯂꯒ ꯈꯨꯇꯨꯝꯅ ꯁꯨꯒꯦ ꯇꯧꯔꯝꯃꯤ ꯊꯣꯖꯣ ꯄꯥꯃꯦꯜꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯂꯩꯊꯦꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯃꯦꯜꯗꯨ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯅꯤꯁꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯃꯤꯅꯦ ꯑꯁꯤꯒꯤ ꯗꯥꯀꯨꯁꯤ ꯐꯨꯖꯤꯜꯂꯣꯅꯦ ꯍꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ
ꯃꯇꯥꯎꯗꯨ ꯁꯣꯛꯄꯗꯨꯗ ꯄꯥꯈꯠꯅ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯐꯨꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯄꯥꯃꯦꯜꯒꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯑꯣꯏ, ꯅꯈꯣꯏ ꯑꯅꯤ ꯈꯣꯡꯐꯝ ꯑꯗꯨꯗ ꯍꯦꯛ ꯍꯦꯟꯖꯤꯜꯂꯛꯄꯗ ꯅꯁꯥꯗꯨ ꯃꯇꯦꯛ ꯇꯦꯛꯏ ꯈꯪ"꯫ ꯃꯤꯠꯌꯦꯡꯅꯤꯅ ꯌꯦꯡꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯅꯤ ꯑꯃꯨꯒ ꯈꯗ꯭ꯔꯥꯛꯄꯒꯗꯨ ꯀꯤꯗꯨꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ ꯂꯩꯅꯔꯝꯃꯤ꯫ ꯊꯣꯖꯣꯁꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯄꯥꯃꯦꯜꯗ ꯑꯣꯟꯁꯤꯜꯂꯒ "ꯅꯨꯄꯥꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯅꯗꯨꯃꯛ ꯍꯤꯡꯕ ꯇꯝꯃꯨ, ꯅꯨꯄꯤꯒꯤ ꯃꯔꯜꯗ ꯅꯨꯡꯉꯥꯏꯒꯦ, ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯒ ꯍꯤꯡꯒꯦ ꯈꯟꯒꯅꯨ" ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯖꯣ ꯄꯥꯃꯦꯜꯒꯤ ꯐꯨꯔꯤꯠ ꯄꯥꯏꯁꯤꯜꯂꯝꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯃꯦꯜꯗꯤ ꯆꯠꯈ꯭ꯔꯤꯕ ꯊꯣꯖꯣꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ "ꯗꯥꯀꯨ, ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒ ꯑꯣꯟꯈꯠꯂꯒ ꯇꯛꯁꯤꯜꯂꯛꯇꯅ ꯇꯧꯔꯤꯅꯦ" ꯈꯗ꯭ꯔꯥꯛꯄꯅ "ꯌꯥꯔꯦ ꯏꯇꯥꯎ, ꯗꯥꯀꯨꯁꯤꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ"꯫ ꯄꯥꯃꯦꯜ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯂꯒ ꯃꯇꯥꯎꯗ ꯍꯥꯏꯐꯦꯠ ꯁꯥꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ "ꯅꯣꯏꯁꯨ ꯃꯤꯗꯨꯅ ꯑꯩꯕꯨ ꯈꯨꯠ ꯊꯥꯔ ꯐꯥꯎꯕ ꯑꯗꯨꯃꯛ ꯌꯦꯡ ꯂꯩꯅꯦ"꯫ ꯑꯃꯨꯅ "ꯑꯁ, ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯐꯨꯖꯤꯜꯂꯗꯤ ꯃꯥꯗꯣ ꯐꯨꯐꯝ ꯂꯩꯔꯣꯏꯅ ꯇꯧꯕꯤꯕꯅꯤꯗ, ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯁꯨ, ꯅꯒꯨꯜꯃꯅ ꯈꯪꯂꯕꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜꯗꯨ ꯉꯥꯎꯔꯤ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯆꯣꯔꯣꯜ ꯄꯥꯔꯣꯜ ꯂꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯈꯨꯜꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯒꯤ ꯍꯥꯀꯟꯗ ꯄꯥꯃꯦꯜꯒ ꯊꯣꯖꯣꯒ ꯈꯠꯅꯩ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯗꯕ ꯇꯔꯨꯕꯤꯅꯗꯤ ꯄꯥꯃꯦꯜꯒ ꯊꯣꯖꯣꯒ ꯈꯠꯅꯔꯤꯕꯗꯨ ꯃꯉꯣꯟꯗ ꯂꯛꯅꯕꯒꯤ ꯄꯥꯃꯦꯜꯅ ꯊꯣꯖꯣꯒ ꯈꯠꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯔꯨꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩꯗ ꯑꯄꯤꯛꯄꯤꯗꯨ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ ꯇꯅꯧꯕꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯏꯇꯥ ꯇꯔꯨꯕꯤ"꯫ ꯇꯔꯨꯕꯤꯁꯨ ꯑꯄꯤꯛꯄꯤꯅ ꯀꯧꯔꯤꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ "ꯑꯄꯤꯛꯄꯤ, ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯛꯂꯤꯗꯨꯕꯣ? ꯅꯪꯕꯨ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯇꯥꯔꯕ꯭ꯔꯣ?" ꯈꯔꯗꯤ ꯇꯥꯔꯤ, ꯑꯗꯣ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯍꯩ, ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯣꯜꯂꯕ? ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯎꯔꯒ ꯅꯣꯛꯅꯕꯁꯤ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ, ꯍꯥ?" "ꯏꯃꯥ, ꯅꯆꯥꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯅꯆꯥꯗ ꯁꯨꯛ ꯁꯥꯎꯔꯤꯁꯤꯕꯣ?" "ꯀꯔꯤꯒꯤ ꯁꯥꯎꯗꯅꯤ, ꯂꯪꯕꯥꯏꯕꯤ? ꯅꯪꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯍꯤꯡꯉꯣ ꯇꯧꯗꯨꯅ ꯅꯨꯄꯥ ꯄꯪꯀꯣꯏꯗ ꯀꯣꯏꯔꯕꯅꯤꯅ ꯅꯪꯒꯤ ꯍꯥꯛꯇꯛꯀꯤ ꯀꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯗꯥꯀꯨ ꯊꯣꯖꯣ ꯍꯥꯏꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯥꯃꯦꯜ ꯍꯥꯏꯗꯨꯒ ꯈꯠꯅꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯨ ꯂꯦꯞꯇꯅ ꯃꯆꯥꯅꯨꯄꯤꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯅ ꯃꯇꯥ ꯑꯄꯤꯛꯄꯤꯗ ꯌꯦꯡꯂꯛꯇꯨꯅ "ꯑꯄꯤꯛꯄꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯣ." ꯇꯔꯨꯕꯤ ꯑꯄꯤꯛꯄꯤꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯗꯨꯗ ꯃꯇꯥꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ "ꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯌꯣ." "ꯏꯇꯥ, ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ, ꯍꯥ? ꯑꯗꯨꯕꯨ ꯃꯌꯥꯝꯅꯗꯤ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯅꯔꯤꯕ ꯑꯁꯨꯝꯅ ꯂꯣꯏꯅ ꯍꯥꯏꯅꯍꯧꯔꯤ, ꯍꯥ?" ꯇꯔꯨꯕꯤ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯕꯣ?" ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯛ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧꯗꯨ ꯈꯖꯤꯛ ꯐꯥꯎꯕ ꯃꯆꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯅ ꯑꯍꯣꯏꯅ ꯑꯗꯨꯝ ꯁꯥꯎꯅ "ꯅꯪꯒꯤ ꯇꯥꯠꯄꯥꯠꯇꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯂꯅꯨ. ꯉꯁꯤ ꯊꯣꯛꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯦꯕ ꯖꯒꯣꯏ ꯇꯝꯕꯗꯣ. ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯕ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ, ꯂꯪꯕꯥꯏꯕꯤ ꯍꯥꯏꯁꯤꯅꯤ." ꯊꯝꯕꯥꯜ ꯉꯥꯡꯕ ꯂꯦꯞꯇ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯃꯥꯗꯤ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯀꯥꯏꯕ ꯂꯤꯛꯂꯤꯒ ꯄꯥꯡꯀꯛ ꯑꯣꯏꯅ ꯇꯔꯪ ꯑꯃꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ "ꯏꯇꯥ, ꯍꯧꯒꯠꯂꯣ. ꯑꯄꯤꯛꯄꯤ, ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯊꯦꯝꯕꯤꯒ ꯅꯣꯏ ꯑꯅꯤꯗꯤ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯂꯝꯅꯤꯀꯣ? ꯃꯥꯡꯒꯣꯜꯁꯤꯗ ꯅꯤꯡꯊꯤꯅ ꯐꯝꯂ ꯂꯥꯛꯑꯣ. ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅꯗꯤ ꯈꯪꯉꯤ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ. ꯑꯗꯨꯕꯨ ꯇꯥ ꯄꯥꯃꯦꯜꯅ ꯈꯪꯕꯤꯔꯝꯂꯔꯣꯏꯀꯣ? ꯇꯣꯛꯑꯁꯤ. ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯃꯥꯁꯨ ꯑꯁꯦꯡꯕ ꯁꯣꯏꯗꯅ ꯈꯪꯖꯔꯛꯁꯅꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯇꯔꯨꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯔꯕ ꯈꯝꯇꯣꯟꯗꯨ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯅ "ꯍꯥꯏ ꯇꯣꯃꯥꯜ, ꯀꯔꯤ ꯇꯧꯅꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯈꯝꯇꯣꯟꯕꯨ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯔꯛꯂꯤꯁꯤꯕꯣ?" "ꯗꯥꯗꯥ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯒꯦ ꯇꯧꯔꯝꯂꯤꯕꯅꯤ. ꯑꯗꯨꯒ ꯗꯥꯗꯥ ꯋꯥꯌꯦꯜꯍꯟꯒꯦ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯅꯤ." ꯈꯝꯇꯣꯟꯅ "ꯈꯨꯔꯥ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ. ꯑꯩ ꯈꯨꯔꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯒꯦ ꯇꯧꯕ ꯅꯠꯆꯗꯦ. ꯅꯆꯤꯟ ꯊꯤꯒꯅꯨ. ꯐꯧ ꯍꯨꯗꯧꯒꯤ ꯇꯧꯔꯝꯕꯗꯒꯤ ꯑꯩꯅ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯥ, ꯍꯥ?" ꯑꯁꯤ ꯍꯥꯏꯅ ꯇꯣꯃꯥꯜꯅ
ꯈꯝꯇꯣꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯂꯥꯛꯄꯅ ꯇꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯍꯦ ꯇꯣꯃꯥꯜ ꯇꯞ ꯊꯧꯅꯦꯍꯦ, ꯇꯞꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯒ ꯂꯣꯏꯔꯦ꯫ ꯈꯨꯂꯥꯛꯄꯗꯨ ꯇꯣꯃꯥꯜꯕꯨ ꯈꯝꯖꯤꯜꯂꯒ ꯈꯝꯇꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯁꯦꯡꯅ ꯍꯥꯏ, ꯅꯪ ꯇꯣꯃꯥꯜꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯒꯦ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯈꯨꯔꯥ, ꯅꯆꯥꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯒꯦ ꯇꯧꯖꯗꯦ꯫ ꯑꯩꯗꯤ ꯈꯨꯔꯥꯅ ꯃꯣꯏꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯨꯝꯅ ꯆꯠꯆꯔꯨꯕꯅꯤ꯫ ꯇꯣꯃꯥꯜꯅ ꯀꯔꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯍꯨꯔꯥꯟꯕꯅꯣ? ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯔꯥꯟ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯒꯗ꯭ꯔꯥ? ꯈꯨꯔꯥ, ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯈꯨꯔꯥ ꯇꯣꯃꯥꯜꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯈꯝꯇꯣꯟꯗ ꯐꯨꯖꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯉꯥꯏꯈꯣ ꯇꯣꯃꯥꯜ, ꯐꯤꯡꯒꯠꯈꯤꯅꯨ꯫ ꯏꯕꯨꯡꯉꯣ, ꯇꯣꯃꯥꯜꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯈꯝꯇꯣꯟ ꯃꯔꯝꯗꯨ ꯍꯪꯂꯛꯄ ꯑꯗꯨꯗ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯈꯝꯇꯣꯟ ꯍꯣꯏꯁꯤ ꯃꯃꯥ ꯂꯥꯌꯦꯡꯕꯗ ꯇꯣꯃꯥꯜꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯁꯨ ꯀꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯁꯦꯜꯗꯨ ꯁꯤꯡꯗꯣꯛꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯈꯝꯇꯣꯟꯕꯨ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯁꯦꯜꯗꯨ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯃꯆꯜꯅꯨꯄꯤꯕꯨ ꯃꯉꯣꯟꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯈꯝꯇꯣꯟꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯍꯧꯗ ꯇꯣꯃꯥꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯨꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯃꯥꯜꯅ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯈꯝꯇꯣꯟꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯁꯤꯖꯤꯟꯕꯅꯤ꯫ ꯈꯨꯂꯥꯛꯄ ꯈꯝꯇꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯅꯪꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯅꯪ ꯇꯣꯃꯥꯜꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯍꯨꯗꯧꯒꯤ ꯇꯧꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯈꯝꯇꯣꯟ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯋꯥꯗꯤ ꯍꯥꯏꯗ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯉꯛꯇꯣ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯅꯝ ꯇꯠꯅꯕ ꯐꯨ꯫ ꯍꯣꯏ ꯑꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯂꯣꯏ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯇꯨꯅ ꯈꯝꯇꯣꯟꯕꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯝꯇꯣꯟꯁꯨ ꯃꯆꯤꯟꯗ ꯃꯥ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯗꯨꯃꯛ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯆꯠꯄ ꯇꯥꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯗꯨꯗꯤ ꯃꯕꯨꯛꯅꯤꯡꯗ ꯇꯣꯃꯥꯜ ꯑꯩꯒꯤ ꯃꯥꯏꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯖꯕ ꯁꯥꯔꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯅꯤꯕ꯫ ꯑꯁꯤ ꯈꯟꯅ ꯇꯣꯃꯥꯜꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯈꯨꯂꯥꯛꯄꯁꯨ ꯈꯪꯂꯤꯕꯅꯤ ꯈꯝꯇꯣꯟꯅ ꯀꯩꯁꯨ ꯂꯥꯟꯗꯦ, ꯇꯣꯃꯥꯜꯅ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯥ ꯇꯣꯃꯥꯜꯒꯤ ꯁꯦꯜ ꯆꯥꯅꯕ ꯅꯝꯗꯅ ꯈꯝꯇꯣꯟꯕꯨ ꯑꯔꯥꯟꯕ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯇꯣꯃꯥꯜꯅ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯅꯣꯛꯂꯤꯕꯗꯨꯗ ꯃꯔꯦꯡꯄꯥꯟꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯨꯅ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ, ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯈꯔ ꯄꯣꯊꯥꯔꯣ ꯀꯩꯗꯧꯒꯦ? ꯀꯔꯤꯅꯣꯗ ꯇꯥꯗ? ꯑꯩꯅ ꯇꯥꯗꯗ ꯄꯤꯔꯤꯕ ꯁꯦꯜꯗꯨ ꯑꯣꯛꯇ꯭ꯔꯕꯣ? ꯑꯣꯛꯇ꯭ꯔꯁꯨ ꯅꯅꯥꯎꯗ ꯍꯥꯏꯕꯤꯔꯛꯎ, ꯅꯅꯥꯎꯗ ꯑꯗꯨꯃꯛ ꯇꯥꯗꯅ ꯄꯥꯝꯂꯤꯕ ꯃꯈꯩ ꯄꯤꯖꯒꯦꯅꯦ꯫ ꯇꯣꯃꯥꯜ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯁꯦꯜꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯔꯥꯟꯕ ꯋꯥꯌꯦꯜ ꯄꯤꯕꯁꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅꯦꯍꯦ꯫ ꯇꯥꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯇꯥꯗꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯥꯏꯅ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯃꯥꯜꯗꯨ ꯎꯁꯤꯠꯇꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯦꯟꯈꯥꯎ ꯑꯃ ꯈꯨꯂꯥꯛꯄꯗ ꯄꯤꯔꯝꯂꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯥꯂꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯈꯝꯇꯣꯟꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯒ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯈꯝꯇꯣꯟ ꯃꯔꯥꯜ ꯂꯩꯇꯅ ꯆꯩꯔꯥꯛ ꯐꯪꯕ ꯑꯗꯨꯗ ꯄꯦꯟꯗꯕ ꯐꯥꯎꯗꯨꯅ ꯃꯆꯤꯟꯗ ꯈꯨꯜꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯗꯥꯀꯨ-ꯊꯣꯖꯣꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯝꯇꯣꯟꯗꯨ ꯗꯥꯀꯨ-ꯊꯣꯖꯣꯅ ꯍꯦꯛ ꯄꯣꯊꯥꯐꯝ ꯑꯣꯏꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯖꯣ ꯈꯝꯇꯣꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯂꯥꯛꯄꯗꯨꯗ ꯉꯛꯂꯞꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯇꯥ ꯈꯝꯇꯣꯟ, ꯀꯩꯗꯧꯔꯦ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯅ ꯏꯀꯥꯏ ꯀꯥꯏꯔꯤꯗꯨꯕꯨ ꯀꯅꯥ ꯀꯔꯤꯒꯤ ꯑꯃꯨꯛ ꯐꯨꯔꯛꯂꯤꯅꯣ? ꯊꯣꯖꯣ, ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ꯫ ꯉꯁꯤꯗꯒꯤ ꯅꯌꯥꯝꯕꯁꯨ ꯅꯪꯒꯤ ꯇꯨꯡ ꯏꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯥꯗꯅ ꯅꯅꯥꯏꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯐ ꯅꯨꯡꯉꯥꯏ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ? ꯑꯗꯨꯛ ꯂꯥꯏꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯇꯧꯔꯒꯦ ꯍꯥꯏꯗꯨꯕꯨ ꯏꯃꯥ ꯍꯣꯏ ꯏꯆꯜ ꯍꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯅꯣꯏꯒꯤ ꯅꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯈꯟꯕꯒꯤꯅꯤ꯫ ꯍꯥꯟꯅꯗꯤ ꯀꯟꯅ ꯁꯨꯔ ꯅꯣꯝꯂꯒ ꯑꯐꯕ ꯃꯤ ꯑꯣꯏꯔꯒ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯊꯣꯖꯣ ꯊꯧꯁꯥꯗꯅ ꯐꯝꯂꯝꯕꯗꯨ ꯈꯝꯇꯣꯟꯅ ꯋꯥꯈꯜ ꯏꯍꯟ ꯍꯟꯊꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯗ ꯆꯤꯛꯂꯝꯕ ꯅꯥꯄꯤꯗꯨ ꯐꯠ ꯂꯥꯎꯅ ꯍꯨꯟꯗꯣꯛꯂꯒ ꯈꯝꯇꯣꯟꯗ ꯆꯤꯡꯅꯅ ꯌꯦꯡꯂꯒ ꯇꯥ ꯈꯝꯇꯣꯟ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯤ ꯅꯅꯥꯎꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯁꯦ꯫ ꯊꯣꯖꯣ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯗꯣ ꯂꯩꯈꯤꯗꯕ ꯀꯨꯏꯔ ꯃꯥꯜꯂꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯈꯝꯇꯣꯟ ꯊꯣꯖꯣꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯊꯣꯖꯣꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯝꯇꯣꯟꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥ ꯈꯝꯇꯣꯟ, ꯅꯅꯥꯎꯁꯨ ꯇꯥꯗꯒꯨꯝꯅ ꯍꯥꯟꯅꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨ ꯊꯥꯖꯔꯨꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯍꯥꯏꯕꯗꯨꯗꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡ ꯃꯣꯏꯅ ꯁꯦꯝꯕ ꯃꯈꯣꯏꯒꯤ
ꯑꯔꯥꯟꯕ ꯐꯠꯇꯕ ꯄꯨꯝꯕꯒꯤ ꯃꯥꯏꯈꯣꯝꯅꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯅꯤ ꯉꯁꯤꯗꯤ ꯅꯅꯥꯎꯅ ꯗꯥꯀꯨ ꯑꯣꯏꯗꯨꯅ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯃꯈꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯅꯝ ꯍꯥꯗꯨꯅ ꯃꯨꯟꯈꯤꯕꯁꯦ ꯑꯔꯪ ꯑꯔꯥꯛ ꯃꯌꯥꯝꯗ ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯒ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗꯕꯨ ꯌꯦꯟꯊꯣꯛꯂꯤꯕꯁꯤ ꯏꯌꯥꯝꯕꯁꯨ ꯈꯪꯏ ꯅꯈꯣꯏꯅ ꯅꯣꯡ ꯃꯤꯔꯛꯅꯔꯒ ꯌꯦꯡꯂꯒ ꯑꯋꯥꯡꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗ ꯂꯩꯕ ꯏꯅꯦ ꯇꯝꯃꯨꯒꯤꯗ ꯁꯦꯟꯈꯥꯎ ꯑꯃ ꯊꯝꯂꯝꯕꯗꯣ ꯑꯩꯅ ꯎꯍꯧ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯈꯣꯏꯕꯨ ꯐꯠꯇꯅ ꯈꯜꯂꯕꯁꯨ ꯅꯌꯥꯝꯕꯅꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯐꯕꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯇꯥꯗ ꯑꯁꯤꯒꯨꯝꯂꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯇꯥꯗꯕ ꯌꯥꯎꯍꯟꯅꯤꯡꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯗꯧꯕ ꯇꯥꯗꯅ ꯊꯣꯖꯧ ꯑꯩꯅ ꯇꯨꯁꯟ ꯃꯟꯁꯣꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯗꯤ ꯏꯃꯥꯒ ꯏꯆꯜꯒꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯦꯜꯂꯒꯅꯤ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯈꯜꯂꯒ ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯈꯝꯇꯣꯟ ꯊꯣꯖꯣꯅ ꯐꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯅꯕ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯍꯜꯂꯝꯃꯤ ꯑꯁꯣꯝꯗꯅ ꯇꯔꯨꯕꯤꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯤꯕꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯄꯥꯃꯦꯜꯗꯨ ꯁꯦꯜ ꯂꯧꯐꯝ ꯂꯩꯔꯛꯇ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯍꯨꯏ ꯑꯉꯥꯎꯕꯗꯧꯅ ꯑꯎ ꯑꯎꯕ ꯆꯤꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯗꯨ ꯁꯥꯎꯔꯒꯇ ꯂꯩꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯍꯜꯅꯁꯨ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯥꯒꯤ ꯌꯨꯊꯛꯁꯦꯟ ꯍꯨꯟꯕ ꯅꯠꯇꯦ ꯃꯁꯥꯅꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯅꯠꯇꯦ ꯍꯥꯟꯅꯗꯤ ꯇꯔꯨꯕꯤꯗꯒꯤ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤꯅ ꯃꯄꯥꯜ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ ꯑꯁ ꯌꯨ ꯊꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯈꯨꯠꯁꯤꯗ ꯁꯦꯜꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯂꯝꯕꯗꯨꯁꯨ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯊꯣꯖꯣ ꯍꯥꯏꯗꯨꯅ ꯃꯇꯥꯡꯒꯤ ꯆꯥꯗꯅ ꯈꯠꯅꯕ ꯍꯧꯔꯛꯇꯅ ꯃꯌꯥꯝꯅ ꯉꯥꯡꯃꯟꯕꯗꯒꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯗꯨꯁꯨ ꯃꯄꯥꯜ ꯏꯄꯥꯜ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯃꯌꯨꯝꯗ ꯆꯪꯂꯨꯊꯣꯛꯕꯁꯨ ꯍꯟꯗꯛꯇꯤ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯌꯥꯝꯅ ꯁꯝꯕꯜꯒꯗꯣ ꯆꯦꯛꯁꯤꯟꯅ ꯈꯥꯖꯤꯟꯈ꯭ꯔꯦꯕ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯀꯥꯟꯅꯗꯦ ꯃꯥ ꯅꯠꯇꯕ ꯏꯅꯥꯛ ꯈꯨꯟꯕꯤ ꯑꯃꯃꯨꯛ ꯀꯣꯏꯕꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯃꯦꯜꯗꯨ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯂꯥꯏꯕꯤꯗꯨ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯀꯣꯏꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯦꯝꯕꯤꯒ ꯑꯄꯤꯛꯄꯤꯒꯗꯨ ꯅꯨꯡꯉꯥꯏꯇꯅ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎꯗꯨ ꯇꯝꯂꯝꯃꯤ ꯇꯔꯨꯕꯤ ꯄꯥꯃꯦꯜꯅ ꯑꯗꯨꯝꯅ ꯇꯧꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯅ ꯃꯇꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯇꯥ ꯅꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯑꯁꯦꯡꯕꯅꯤꯀꯣ ꯊꯦꯝꯕꯤꯅ ꯏꯇꯥ ꯅꯪꯉꯣꯟꯗꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯍꯥꯏꯈꯤꯗ꯭ꯔꯣ ꯃꯤꯅ ꯅꯣꯏ ꯑꯅꯤꯗ ꯍꯥꯏꯖꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯄꯤꯛꯄꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯀꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯒꯅꯤ ꯅꯪꯉꯣꯟꯗ ꯄꯥꯎꯁꯤ ꯇꯝꯂꯤꯁꯤ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯅꯪꯅ ꯊꯥꯖꯕꯤꯗꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯄꯨꯊꯣꯂꯛꯂꯒ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯦꯝꯕꯤꯅ ꯑꯄꯤꯛꯄꯤꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯃꯃꯤꯠꯅ ꯏꯪꯒꯤꯠ ꯑꯣꯏꯅ ꯃꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯄꯤꯛꯄꯤꯁꯨ ꯊꯦꯝꯕꯤꯅ ꯑꯗꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯇꯞꯅ ꯐꯔꯦ ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯁꯅꯨ ꯑꯩꯗꯤ ꯑꯊꯤꯕꯤꯅꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯅꯤ ꯀꯅꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯅꯤ ꯍꯥꯏꯒꯦ ꯊꯦꯝꯕꯤꯅ ꯇꯔꯨꯕꯤ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤꯁꯦ ꯏꯊꯥ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯣꯛꯂꯁꯤꯗ ꯑꯩ ꯑꯗꯣꯝꯗ ꯋꯥꯈꯜ ꯊꯥꯗꯕ ꯄꯥꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯄꯥꯝꯖꯕ ꯖꯒꯣꯏ ꯁꯥꯕꯗꯣ ꯅꯤꯡꯊꯤꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯄꯤꯛꯄꯤꯅ ꯑꯗꯨꯅꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯑꯃ ꯀꯥꯏꯅꯔꯒ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯐꯒꯠꯅꯕ ꯍꯣꯠꯅꯕꯅ ꯐꯩ ꯑꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯔꯨꯕꯤꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯇꯥ ꯑꯅꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯥꯟꯅꯒꯨꯝꯅ ꯇꯔꯨꯕꯤꯗꯨ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯗꯥꯀꯨ ꯊꯣꯖꯣ ꯍꯣꯏꯅ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯂꯛꯅꯔꯁꯨ ꯍꯥꯟꯅꯗꯧꯅ ꯀꯞꯇꯅ ꯆꯦꯟꯈꯤꯕꯗꯨ ꯇꯣꯛꯂꯒ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯎꯠꯄꯗꯨ ꯃꯄꯥꯜ ꯊꯣꯡꯗ ꯍꯩꯅꯗ ꯃꯇꯧ ꯎꯠꯂꯁꯨ ꯊꯃꯣꯏꯗꯗꯤ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁ ꯍꯟꯗꯛꯇꯤ ꯇꯔꯨꯕꯤ ꯍꯥꯏꯕꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤꯁꯦ ꯌꯥꯝꯅ ꯍꯣꯡꯂꯤ ꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩꯔꯦ ꯑꯁꯤ ꯈꯟꯅ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯊꯃꯣꯏꯗ ꯅꯣꯛꯄꯇ ꯅꯠꯇꯅ ꯃꯥꯏꯊꯣꯡꯗꯁꯨ ꯃꯁꯥ ꯈꯪꯗ ꯅꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ ꯃꯥꯅ ꯅꯣꯛꯃꯤ ꯇꯧꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯪꯕ ꯈꯝꯇꯣꯟꯅ ꯊꯣꯖꯣꯒꯤ ꯂꯦꯡꯕꯥꯟꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯇꯨꯅ ꯏꯕꯣ ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯁꯥꯔꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯅꯗꯤ ꯂꯣꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯅꯦꯍꯦ ꯊꯣꯖꯣ ꯈꯝꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯒ ꯅꯤꯡꯕ ꯀꯥꯏꯕ ꯁꯛꯐꯝꯗ ꯇꯥꯗ ꯃꯥꯒ ꯑꯩꯒꯗꯤ ꯑꯇꯤꯌꯥꯒ ꯃꯥꯂꯦꯝ ꯂꯩꯃꯥꯏꯒ ꯄꯥꯡꯈꯛꯅꯤꯗ ꯃꯥꯗꯤ ꯑꯋꯥꯡꯕꯗ ꯊꯣꯛꯄ ꯊꯥꯖꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯃꯥꯕꯨ ꯌꯦꯡꯖꯕ ꯅꯨꯡꯉꯨꯟ ꯑꯗꯨꯅꯤꯗ ꯊꯣꯖꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯇꯣꯟ ꯋꯥꯗꯦ ꯍꯥꯏꯗ ꯊꯣꯖꯣꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯄꯥꯃꯦꯜꯗꯣ ꯍꯥꯟꯅꯗꯧꯅ ꯇꯔꯨꯕꯤꯅ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯣ ꯑꯗꯨꯃꯛ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤꯅ ꯀꯩꯁꯨ ꯈꯟꯗꯕ ꯃꯇꯧ ꯎꯠꯄ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ
ꯇꯔꯨꯕꯤꯒꯤ ꯃꯃꯥꯡꯗ ꯑꯍꯦꯟꯕ ꯑꯃ ꯀꯣꯏꯔꯦ ꯍꯥꯏꯕ ꯎꯠꯄꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯔꯨꯕꯤꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯕꯗꯨ ꯊꯦꯝꯕꯤꯒ ꯑꯄꯤꯛꯄꯤꯒꯗꯨ ꯅꯨꯡꯇꯤꯒꯤ ꯊꯦꯡꯅꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯑꯄꯤꯛꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯣꯏꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯊꯦꯝꯕꯤꯅ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ, ꯃꯣꯏꯒꯤꯁꯦ ꯂꯦꯟꯅꯒꯦ ꯌꯥꯎꯅ ꯂꯦꯟꯅꯕ ꯃꯇꯧ ꯑꯃ ꯎꯠꯂꯤꯌꯦ꯫ ꯎꯅꯤꯡ ꯎꯠꯁꯅꯨ, ꯀꯂꯛꯄꯤꯗꯧꯕ ꯑꯩꯅ ꯀꯂꯛꯄꯤꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯅ ꯇꯔꯨꯕꯤꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯔꯨꯕꯤꯗꯨ ꯇꯨꯝꯊꯔꯨꯔꯒ ꯊꯦꯡꯖꯤꯜꯂꯛꯄꯗ ꯃꯄꯥꯜ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜ ꯊꯣꯛꯂꯨꯔꯒ ꯃꯅꯤꯡ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯗꯨ ꯀꯟꯅ ꯏꯜꯂꯛꯄꯗ ꯇꯔꯨꯕꯤꯗꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯇꯔꯨꯕꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯒꯦ ꯈꯟꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄꯗ ꯗꯥꯀꯨ-ꯊꯣꯖꯣꯗꯨ ꯃꯈꯣꯡꯗꯨ ꯏꯁꯣꯛ ꯁꯣꯛꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯇꯔꯨꯕꯤ ꯄꯥꯈꯠꯅ, ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯅ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗꯨ ꯗꯥꯀꯨ-ꯊꯣꯖꯣꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯔꯨꯕꯤꯒꯤ ꯃꯆꯤꯟ ꯃꯦꯜꯂꯒ, ꯋꯥ ꯉꯥꯡꯒꯅꯨ꯫ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯗ ꯊꯣꯖꯣꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯇꯔꯨꯕꯤꯅ ꯊꯣꯖꯣꯒꯤ ꯃꯈꯨꯠꯇ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯊꯣꯖꯣꯗꯨ ꯅꯥꯔꯗꯨꯅ, ꯑꯌꯣ, ꯅꯥꯏꯅꯦꯍꯦ! ꯗꯥꯀꯨ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯣ? ꯍꯥ? ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒꯦ? ꯍꯦꯛ ꯂꯥꯎꯕꯗ ꯅꯪ ꯑꯗꯨꯝ ꯍꯨꯔꯦ꯫ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯗꯨ ꯗꯥꯀꯨ-ꯊꯣꯖꯣꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯖꯣꯁꯨ ꯇꯔꯨꯕꯤꯗ ꯑꯗꯨꯃꯛ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜꯅ ꯎꯏꯔꯨꯝ ꯐꯃꯨꯡꯗꯒꯤ, ꯀꯔꯤ ꯃꯈꯣꯜꯅꯣꯅꯦ ꯑꯩꯅ ꯇꯥꯔꯤꯁꯤꯕꯣ? ꯇꯔꯨꯕꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯈꯠꯂꯛꯄꯗ ꯊꯣꯖꯣꯅ ꯑꯃꯨꯛ ꯇꯔꯨꯕꯤꯒꯤ ꯃꯆꯤꯟꯗꯣ ꯑꯃꯨꯛ ꯃꯦꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯔꯨꯕꯤꯗꯨ ꯊꯣꯖꯣꯒꯤ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯆꯤꯛꯀꯦ ꯇꯧꯕꯗꯒꯤ ꯊꯣꯖꯣꯗꯣ ꯃꯈꯨꯠꯇꯨ ꯐꯠꯆꯤꯟ ꯊꯣꯛꯂꯒ ꯇꯞꯅ, ꯍꯨꯏꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯁꯨꯛ ꯆꯌꯦꯠꯅꯕ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯇꯩ ꯅꯨꯄꯤꯗꯧꯅ ꯁꯛꯆꯨ ꯍꯥꯏꯔꯤ ꯊꯣꯏꯅ ꯐꯖꯕ ꯅꯠꯇꯦ꯫ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯏꯃꯥ ꯕꯥꯕꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯕꯁꯤꯗ ꯏꯔꯜ ꯏꯊꯨꯝꯗ ꯌꯦꯡꯂꯒ ꯅꯛꯁꯤꯜꯂꯛꯂꯤꯔꯥ? ꯍꯥ? ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯃꯥꯜꯂꯨꯔꯕ꯭ꯔꯥ? ꯍꯥ? ꯃꯥꯟꯅꯕ ꯀꯩꯅꯣ? ꯗꯥꯀꯨ ꯑꯣꯏꯗꯅ ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯤꯕ ꯅꯪꯅ? ꯑꯗꯨꯗꯤꯅꯦ, ꯑꯩꯅ ꯑꯣꯏꯅꯕ ꯍꯨꯕ ꯅꯠꯇꯦ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯇꯧꯅꯕ ꯍꯨꯕꯅꯤ꯫ ꯑꯁꯦꯡꯕ? ꯊꯣꯖꯣ ꯇꯅꯧꯕꯤꯅ ꯊꯥꯖꯗꯕ ꯃꯇꯧ ꯎꯠꯄ ꯑꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯄꯤꯁꯨꯝꯗ ꯍꯥꯏꯐꯦꯠ ꯆꯨꯞꯅ ꯌꯦꯡꯂꯤꯉꯩꯗ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯊꯣꯡꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯅꯧꯕꯤꯁꯨ ꯇꯍꯥ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯗ ꯊꯣꯖꯣꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯖꯣꯕꯨ ꯇꯥꯟꯅꯔꯛꯄ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗꯗꯤ ꯆꯪꯂꯝꯂꯣꯏ ꯈꯟꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯗ ꯇꯔꯨꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯤꯁꯨꯝꯗ ꯍꯥꯏꯐꯦꯠ ꯆꯨꯞꯂꯒ ꯈꯣꯟꯖꯦꯜ ꯄꯤꯛꯅ, ꯀꯅꯥꯒꯤ ꯃꯄꯣꯠ ꯑꯃꯨꯛ ꯍꯨꯔꯨꯔꯤꯅꯣ? ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜ ꯍꯣꯏꯒꯤ꯫ ꯑꯁꯦꯡꯕꯩꯔꯣ? ꯀꯩꯒꯤꯅꯣ? ꯅꯪꯅ ꯅꯃꯤꯠꯀ ꯂꯥꯎꯊꯣꯛꯇꯅ ꯇꯧꯔꯤꯗꯨꯅ? ꯅꯠꯇꯦ, ꯑꯁꯦꯡꯕꯩꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯗꯒꯤ ꯃꯄꯣꯠ ꯃꯆꯩ ꯁꯦꯜ ꯊꯨꯝ ꯍꯨꯔꯥꯜꯂꯒ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯁꯤꯁꯨ ꯑꯁꯦꯡꯕ꯭ꯔꯣ? ꯍꯣꯏ꯫ ꯑꯁ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯣꯏꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯈꯜꯂꯨꯔꯤꯁꯤꯗꯤ ꯅꯣꯏꯗꯤ ꯌꯥꯝꯅ ꯐꯔꯝꯂꯤ ꯖꯥꯠꯅꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯖꯣꯗꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯐꯣꯡꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯟꯊꯔꯨꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯗꯦ ꯈꯟꯅ ꯊꯣꯖꯣ ꯇꯞꯅ ꯐꯥꯊꯔꯒ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯑꯩ ꯇꯥꯟꯅꯔꯛꯄꯁꯤꯡꯗꯨ ꯁꯨꯍꯜꯂꯝꯂꯅꯤ, ꯑꯗꯨꯅ ꯑꯩ ꯁꯨꯍꯜꯂꯒꯦ꯫ ꯏꯍꯦ, ꯑꯩꯗꯤ ꯋꯥꯔꯤꯗ ꯏꯀꯥꯎꯕ ꯀꯥꯎꯔꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤ ꯃꯅꯤꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯖꯣꯗꯨ ꯃꯈꯣꯡꯗꯨ ꯁꯦꯀꯧ ꯇꯧꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯊꯣꯖꯣ ꯊꯣꯛꯈ꯭ꯔꯕꯗ ꯃꯅꯤꯡ ꯊꯣꯡꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯤꯍꯨꯜꯗꯨ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠꯀꯗꯨ ꯋꯪ ꯋꯪ ꯂꯥꯎꯅ ꯁꯥꯒꯠꯂꯛꯂꯝꯃꯤ꯫ ꯇꯅꯧꯕꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗꯨ ꯍꯨꯝꯂꯒ, ꯀꯩꯅꯣꯅꯦꯍꯦ, ꯀꯥꯂꯦꯟꯁꯨ ꯅꯠꯇꯅ ꯑꯁꯨꯛ ꯁꯥꯔꯛꯂꯤꯁꯤꯅ? ꯃꯤꯍꯨꯜꯁꯨ ꯀꯩꯅꯣ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯛꯂꯤꯕꯁꯤꯅ? ꯑꯁꯤ ꯈꯟꯅ ꯇꯔꯨꯕꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕ ꯌꯥꯗ ꯑꯣꯏꯗ ꯑꯃꯨꯛ ꯆꯤꯞ ꯌꯦꯠꯇ ꯑꯃꯨꯛ ꯆꯤꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯛ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯇꯣꯃꯥꯜꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯄꯨꯝꯕ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯃꯥꯜꯗꯤ ꯃꯔꯨꯑꯣꯏꯕ ꯃꯥꯜꯆꯥꯡ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯃꯔꯨꯑꯣꯏꯕ ꯃꯥꯜꯆꯥꯡ ꯂꯣꯏꯅ ꯍꯨꯔꯥꯟꯕꯅ ꯍꯨꯈ꯭ꯔꯦ꯫ ꯇꯣꯃꯥꯜ, ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗ꯭ꯔꯦ, ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯇꯣꯝꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅꯗꯤ ꯊꯧꯁꯥꯔꯝꯗꯦ꯫
ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯃꯥꯒꯤ ꯏꯃꯨꯡꯗꯨꯗꯤ ꯃꯥꯒꯤ ꯁꯦꯟꯗꯣꯏꯒꯤ ꯈꯔ ꯂꯥꯛꯄ ꯁꯦꯜ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯔꯛꯇꯕꯅ ꯍꯥꯟꯅꯒꯨꯝꯅ ꯖꯣꯝ ꯇꯧꯕ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯃꯦꯜꯁꯨ ꯂꯥꯏꯕꯤꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯁꯤꯜꯂꯛꯇꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯔꯨꯕꯤꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯇꯔꯨꯕꯤꯅ ꯏꯇꯞ ꯇꯞꯅ, "ꯇꯥ ꯄꯥꯃꯦꯜ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯒꯦ ꯍꯥꯏꯗꯗꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯧꯅꯧ ꯋꯥꯍꯩ ꯍꯥꯏꯔꯒ ꯁꯦꯜ ꯂꯧꯊꯣꯛ ꯆꯥꯊꯣꯛꯂꯒꯗꯨꯃꯛ ꯍꯤꯡꯅꯤ ꯈꯜꯂꯤꯕꯗꯣ ꯃꯗꯨꯅꯗꯤ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏꯗ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯊꯣꯛꯅ ꯁꯨ ꯅꯣꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ"꯫ ꯄꯥꯃꯦꯜ ꯏꯀꯥꯏꯅ, "ꯇꯔꯨꯕꯤ, ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯂꯨꯔꯕ ꯑꯩꯕꯨ ꯅꯪꯅ ꯋꯥꯈꯜ ꯇꯥꯍꯜꯂꯤ꯫ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ, ꯑꯩ ꯆꯠꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯃꯦꯜꯗꯨ ꯏꯀꯥꯏꯔꯛꯇꯨꯅ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯗꯥꯀꯨ ꯇꯔꯨꯕꯤꯒꯤ ꯇꯨꯡꯗꯒꯤ, "ꯌꯥ, ꯏꯃꯥ, ꯈꯪꯉꯤꯅꯦꯍꯦ"꯫ "ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ, ꯅꯁꯝꯗꯨ ꯂꯣꯏꯔꯦ, ꯄꯨꯡꯐꯥ ꯐꯥꯔꯦ, ꯑꯝꯇ ꯐꯥꯖꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯀꯣꯛ ꯑꯐꯥꯕ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯔꯨꯕꯤꯗꯨ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯁꯝꯗꯨ ꯅꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯊꯣꯖꯣꯗꯨ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, "ꯁꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ"꯫ "ꯁꯥꯎꯗꯦ, ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯤꯖꯩ ꯍꯥꯏꯕ ꯈꯪꯖꯩ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨ ꯀꯩꯅꯣ? ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ"꯫ "ꯁꯥꯎꯔꯕ꯭ꯔꯣ ꯍꯥꯏꯗꯨꯔꯣ"? "ꯅꯠꯇꯦ, ꯃꯗꯨꯒꯤ ꯇꯨꯡꯗ ꯍꯥꯏꯕꯗꯣ"꯫ "ꯑꯗꯨꯁꯨ ꯅꯠꯇꯦꯅꯦ, ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ"꯫ ꯊꯣꯖꯣ ꯏꯀꯥꯏꯅ ꯂꯨꯈꯝꯗꯨ ꯅꯥꯟꯅ, "ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯅꯪꯒꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯂꯩꯔꯝꯂꯤꯔꯣ"? ꯊꯣꯖꯣ ꯇꯔꯨꯕꯤꯅ ꯑꯗꯨꯝꯅ ꯍꯦꯛ ꯀꯣꯏꯗꯅ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯅꯧꯕꯤꯁꯨ ꯉꯥꯏꯉꯝꯗꯅ, "ꯁꯦ, ꯑꯁꯦꯡꯕ ꯍꯥꯏꯌꯣꯕ"꯫ ꯊꯣꯖꯣ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯞꯅ, "ꯀꯔꯝ ꯀꯥꯟꯗꯒꯤ"? "ꯀꯨꯏꯔꯦꯗ, ꯅꯪꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯕꯛ ꯐꯥꯔꯛꯄꯗꯒꯤ"꯫ "ꯍꯥ, ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯕꯨ ꯎꯕ ꯈꯨꯗꯤꯡꯒꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯛꯅꯔꯤꯗꯤ ꯀꯔꯤꯒꯤ"? "ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ"꯫ "ꯅꯨꯡꯁꯤꯕꯁꯤꯕꯨ ꯂꯛꯅꯕ꯭ꯔꯣ? ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯦꯅ"꯫ "ꯍꯥꯟꯅ ꯈꯪꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯒꯤꯗꯤ ꯈꯪꯖꯤꯜꯂꯨ, ꯅꯨꯡꯁꯤꯕꯁꯤꯁꯨ ꯂꯛꯅꯩ ꯍꯥꯏꯁꯦ"꯫ "ꯍꯣꯏꯅꯦ, ꯈꯪꯖꯤꯟꯖꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯛꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯛꯄꯗꯒꯤ ꯇꯔꯨꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯝꯗꯦ꯫ ꯇꯔꯨꯕꯤꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯊꯥꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯥꯎ ꯐꯥꯎꯅꯕ ꯊꯤꯡꯕꯗꯒꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯗꯥꯀꯨ ꯊꯣꯖꯣꯗꯨ ꯃꯥꯒꯤ ꯈꯣꯡꯕꯨ ꯈꯔꯒ ꯂꯣꯏꯅꯅ ꯇꯔꯨꯕꯤꯕꯨ ꯃꯁꯥꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯆꯦꯟꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯖꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯅꯧꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯒꯤ ꯁꯦꯜꯒꯤꯗꯃꯛ ꯄꯥꯎꯗꯨ ꯂꯣꯟꯅ ꯇꯝꯊꯣꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯨꯍꯟꯅꯕ ꯃꯤ ꯅꯦꯛꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯈꯪꯗꯕ ꯊꯣꯖꯣ ꯍꯣꯏꯗꯤ ꯅꯝꯗꯅ ꯇꯔꯨꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯨꯕꯗ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯗꯨꯅ ꯊꯣꯖꯣ ꯍꯣꯏꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯊꯣꯖꯣꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯒ ꯇꯔꯨꯕꯤꯒꯤ ꯃꯄꯥ ꯃꯥꯡꯒꯣꯜꯖꯥꯎꯅ, "ꯃꯤ ꯎꯁꯤꯠꯇꯕꯒ ꯁꯥꯔꯗꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯍꯨꯒꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤꯕ, ꯍꯥ? ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯑꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯅꯪ"꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯔꯨꯕꯤꯕꯨ ꯃꯄꯥꯜꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ, "ꯄꯥꯄꯥ, ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ. ꯃꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ. ꯅꯆꯥ ꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯄꯥꯄꯥ"꯫ ꯃꯥꯡꯒꯣꯜꯖꯥꯎ ꯃꯆꯥꯅꯨꯄꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯊꯣꯖꯣꯗ ꯐꯨꯒꯦ ꯇꯧꯔꯝꯕ ꯃꯈꯨꯠꯇꯨ ꯁꯥꯎꯅ ꯀꯟꯊꯠꯇꯨꯅ ꯃꯥꯒꯤ ꯃꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ, "ꯄꯨꯂꯤꯁꯤ ꯂꯧꯊꯣꯛꯎ"꯫ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯤ ꯑꯃꯅ ꯊꯣꯖꯣꯒꯤ ꯄꯨꯜꯂꯤꯕꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯁꯨ ꯄꯥꯈꯠꯅ, "ꯇꯥ ꯊꯣꯖꯣ, ꯀꯥꯏ ꯁꯣꯛꯀꯦ"? ꯊꯣꯖꯣ ꯁꯣꯛꯇꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯖꯣꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯗ ꯑꯣꯟꯁꯤꯜꯂꯒ, "ꯕꯥꯖꯦ, ꯅꯆꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯄꯪꯕ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ. ꯅꯆꯥꯅ ꯍꯥꯟꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯨꯕꯒꯤ ꯅꯆꯥꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯥ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯆꯔꯔꯣꯏ. ꯑꯗꯨꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ"꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯒꯨꯝ ꯃꯈꯨꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯣꯖꯣ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯊꯣꯖꯣ ꯃꯇꯣꯝꯗ ꯆꯠꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯇꯍꯥꯅ, "ꯉꯥꯏꯈꯣꯅꯦꯍꯦ, ꯏꯆꯥꯅꯨꯄꯤꯁꯤ ꯄꯨꯈꯣꯅꯦ"꯫ "ꯑꯍꯥ"꯫ ꯇꯔꯨꯕꯤꯅ, "ꯀꯩ ꯄꯥꯕꯁꯤꯗꯤ, ꯂꯥꯛꯑꯣ ꯆꯠꯍꯧꯔꯁꯦ ꯄꯥꯕꯅ ꯌꯥꯔꯤꯉꯩꯗ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ
ꯇꯔꯨꯕꯤꯅ ꯑꯣꯏꯅ ꯊꯣꯖꯣꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯡꯒꯣꯜꯖꯥꯎ ꯂꯥꯞꯇꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯦꯛ ꯈꯔ ꯆꯦꯜꯂꯛꯂꯕ ꯇꯨꯡꯗ ꯊꯣꯖꯣꯅ ꯉꯥꯏꯈꯣꯅꯦ ꯑꯝꯇ, ꯑꯩꯗꯤ ꯊꯨꯃꯟꯗꯅ ꯃꯦꯟꯃꯥꯟꯒ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯑꯁ, ꯑꯩꯅꯗꯤ ꯅꯪ ꯆꯦꯟꯕꯅꯦ ꯍꯥꯏꯅ ꯂꯥꯛꯂꯒ ꯅꯪꯅ ꯑꯣꯏꯅ ꯑꯩ ꯆꯦꯟꯁꯤꯜꯂꯛꯄ ꯑꯁꯤꯗ ꯀꯣꯛꯁꯦ ꯏꯃꯝꯃꯝꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯤꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯅꯪꯒꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯑꯩ ꯂꯩꯔꯤꯁꯤꯅꯤ, ꯃꯝꯂꯁꯨ ꯍꯦꯛꯇ ꯉꯥꯜꯍꯟꯗꯧꯔꯤꯕꯅꯤ꯫ ꯑꯁ ꯑꯩꯒꯤ ꯇꯣꯔꯣ ꯀꯣꯛꯐꯥꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯦꯟꯕꯗꯨ ꯂꯦꯞꯂꯒ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯝꯖꯥꯎꯗꯨꯗ ꯀꯟꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯥꯜꯂꯕ ꯇꯨꯡꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯈꯤꯔꯝꯃꯤ꯫